Mikhal da mai pakadaba candidate khakta da party ki ticket pigani hana BJP Manipur Pradesh ki President Bhavanandana phongdokre. Jail gi Fadok Singh boy HIV dagi ngak thoknabagi pandam da prison HIV intervention program awang nongpok lamdam da hanboina sajiwa jail da hodokre. Tongram Suresh ki misira China bisinga sinu bidang pawing manung da puthok trabadi JS sina kan da khongdam chang silakadauri. Techniques of paper setting and evaluation Hadira Masila Namit Mangani Yoga Oja Singh workshop ama JP Women College da Hokre. Hamasung Manipur ki dealers sing namatam helaba Coca-Cola ki polam sing yon melek trabadi pung kim zilagani hana M Suna Jackson Wat Hamlakli. Mayam Bukurum Zari adum yeng birwasi Impact News ne vidyarni tingu zamna pungja sifabugi maroiba pau sing myam da pizari. Mai pakadaba candidate khaktada party ki ticket pigani haina BJP Manipur Pradesh ki President Khetrimayum Bhavanandana phongdorakli. BJP ki ticket ta mirep oiningba candidate masing yamba maramna Mikhal pangthokadaba tha anigi mamangda party ki candidate lauthok pinaba state president na center ki leader singda kanna taknari. Party ki ticket pibada wathok oidanabagi Assam da party ki ticket pikibagi formula dumag Manipur su apply tawduna ticket panghaudaba singda political post natraga chanaba fam amamam pidana yasinaba purakpagi wafam party manungda khanaba lei. Madhang chahi ge angan basarukta pangthoklaba yai haina panariba assembly Mikhal ga mari leinana party ki mapangal kankhat hannaba tha sigi tara marida party asigi national president Amit Shah Imphal da laktuna Imphal gi hata kangjaibungda miyam gi oiba achauba mifam ama pangthokadori. Haiba mifam asida Human Resource Development ki Union Minister Prakash Javadekar, National General Secretary Ram Madhav amasung Ajay Jamwal su mifam aduda sarkyakadori. Mandal President amasung District President Singyo mifam ama hayang party office da pangthoknabagi damang party asigi National General Secretary Ajay Jamwal ngase Imphal da thungdan leire haina ngase thengbada paumi kharaga unaba amada Khetrimayum Bhavanandana phongdokre. Problem si tok na winnability yengaga kaga daw midi yengaga ticket pigani haibagi thaje pibire yengunda ado Assam da su sidagi hana chawna problem thoi hai adu Assam da problem amta thoktana ticket ama khaktang piraga winnability yengaga kasu loinama kaki adu gi same formula adu Manipur da su apply tawraga ticket phanghodaba mi singduna akhoi gi political post kumba deni khangde kari deni khangde magi chana badu yengaga moisi loinama magi adum phangum tokpa kanadu loin piraga ticket na kaga do mi da pigani haibagi chapchaba thajabase akhoi pirei ticket phanghodabagi ninganaba leiba mi myam desu moi adum pelan na tawbagi mongda ticket lauthokpa si aina yare ge kharang na lauthokpina ba haijarami adu tha magi matam mamang dari songjoi soiduna lauthogani adu aina tha yaraga di tha ani mamang da lauthokpiyo na aina kana pressure dipi. Jail manung da leiba Fadok Singh bo HIV leina dagi ngak thoknabagi pandam thamliba Prison HIV Intervention Program ngase awang nongpok ki ahan boina Manipur Central Jail sajiwada hudokre. Nirvana Foundation na Max Samadi Manipur Central Jail ga punna khut samnaduna paikhatliba program se National AIDS Control Organization ki Secretary amadi Director General Oriba Navrit Singh Kang na hudokhe. Program se da HIV AIDS handhanabagi pandam thamli haina Nirvana Foundation ki Secretary Sobhana Sorokhaibam na phongdokhe. Manipur Central Jail manungda leiba Fadok Chamnga subna taruki manungda chada taradagi kuntra faubadi hana yetum syringe na drugs sizinaramba miyoi ngaktani. Loina na miyoi mangadi hauzik HIV ga sagonaduna ART jari haike. Ngasi haudokiba program adu Fadok Singh na thagatpa phongdokibaga loina na athuba matamda hepatitis C ga mari leinaba program pangthok haningbagi apama phongdoraki. Nako gi Secretary amandi Director General Navrit Singh Kang na hai Jail manung da Fadok taduna leiba miyoi sing asida laina sig matangda yamna checksinningai oiba maramna program asi haudokpagi achoba tangai fadaba lei. Punjab, Delhi amadi UP Central Jail singda mai pakna haudokraba matungda program asi Manipur da haudokpani. Mahakna hai jail dagi thadokraba Fadok Singbu program asigi ambassador ohengani. One is to educate you about HIV, about what are the precautions about HIV, how it spreads, how it doesn't spread, how to make your
you yourselves better protected against acquiring HIV infection. That is one of the purposes of this project. Also, the purpose is to sensitize the jail administration and the medical staff within the jail about HIV. So this is one component of this project, making people aware about the way HIV spreads, the way it doesn't spread, how do we make ourselves safe, and how to empower all of you to keep yourselves protected against HIV. Drugs sizinaba amasung HIV gi matangda law enforcement agency, health official amasung NGO sigi marakta hena afaba mari thamnabagi pandamda sensitization workshop pangtokre. Workshop adu National AIDS Control Organization, Manipur AIDS Control Society, Manipur Network of Positive People MNPP amasung FH1 360 ga puna khutsamnaduna Jingmarong Leba Classic Grande gi Imperial Hall pangthokibani. Workshop aduda sarukya khiba wangang Luis Singna India si Malemda AIDS amadi HIV positive oiraba miyoi sing leibada ahum suba lebak oiri. India gi manungda awang nongpuk lamdamda HIV AIDS pakpa miyoi chada ahum leiri. Loinana Manipurna awang nongpuki oina makokta lei. Drugs sizinabasi medical problem amani masi medical gi oina kuthing zilaba kantata hantha hanba ngamgani haiba wafam thamnaki. Workshop aduda NACO, MAX, MNPP, FH1 360 gi mihut sing Manipur Police ki DGP dagi hauraga makha thaba official sing, health official sing amasung tongan by NGO sing gi mihut kiana sarukya ki. You're well aware that HIV can be transmitted both sexually and through unsafe injection practices. And in particular, HIV, as you've heard, can spread very, very rapidly in places where people inject drugs and share needles. This has been a worldwide problem. This is not just a problem of the northeast of India. The police has been basically very vigilant on this drug issue. The NGOs should interact more frequently with the senior police officers so that we can pass on the information down the line, so that when the NGOs walk at a certain area, at a certain place for their various programs, they get more cooperation from the policeman who is working at the ground level. Mahairoi Tongram Suresh ki misi da chenaba sing asi numidang pawagi manungda puthok trabadi ban amasung non cooperation ki haukaya changsalakadauri. Panbaya Ilangol Deleba Residential Kids Care School ki Mahairoi Tongram Suresh mamang thagi kuntarukta school asigi authority na Bishnupur da leba mayum da thilam laba matung mathangi numita chingnaningai oiba mong da lekhidabani. Ngasi Manipur Press Club ta pangthokiba paumi singu unaba mada Tongram Suresh misigi matang da senkiba JSG convener Haisnam Chandra Kumarna Mahairoi asina laikidaba numit 13 ni suraba fawba government asina miharasta chenaba sing puthokpu ngamdri haiki JSG maikai digi numit humni gi matam pikhrabasu government asina tasinadana lairibase khunai asigi Mahairoi singda singnabani haiki mahakna makha taraduna Thasi mangagi pauche singda school asigi managing committee in charge na Mahairoi asida authority gi maikai digi otnai ki balaiti haina phongdo ki ba wafam adu yumfam yaudaba wafam ni haiki Pandam si phangnana bhaiduna numi humni gi matam pijaki adu ngasi numi 10 ga mathoni fazalagle ngasi phawbada aikoi makha ta ba khongjang oina je sina pamdana aikoi ban koi non cooperation goi ba khongjang amuk Makhatana Sanctionba, Horagani, Gomen Nassinasu, Atubumatam being Sangbiduna, Suresh Singi, Mihada Citizen Riba Musing, Ain Gioiba, Matik Sava Dandido, Jamnatuna, Pihanami Apamado, JC Makadigi, Pondoxer. Like Hidraba Mahairoi Tongram Suresh Kia Popi Tongram Pisak Machana, School Asida Tabak in Kang Sunabagidamak Angangasi, Mama Mapana Tambani, Haina Fondo Kibadu, Yumfam Yaudabawafam Haiki. Mamangtha August 13 school asida macha Suresh lauba chatpa matamda sel suna pidrabadi angang lauba yaroi amasung mamampa animak jail da thamgani haina ki halakpa laiki haina pendam phongloki loinana August thagi tang 13 school gi authority na macha bu mayum da thilamba nimitasu August 13 fawgi menungda sel pigadabani haina khangalamki hairi aikoi pu masaji kana tawrog school sida minai oina thama Chak Thong Halle adu tawhallo thabak subay damakta thamambane na haibire adu aikhoidi isadu bu mahai tambai damakta moi skun lokhoidi sinajabane ba minai oina de ai sinaru banate ba isada phangriba saithengje saipi chaithengje
ꯑꯁꯤ ꯑꯣꯏꯅ ꯃꯣꯏ ꯑꯣꯖꯥꯁꯤꯡꯗꯨꯗ ꯐꯪꯍꯟꯕꯤꯕ ꯑꯣꯏꯍꯟꯕꯤꯌꯨ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯃꯍꯩꯔꯣꯏ ꯇꯣꯡꯕ꯭ꯔꯝ ꯁꯨꯔꯦꯁꯀꯤ ꯃꯤꯁꯤꯗ RKCS ꯁ꯭ꯀꯨꯜ ꯑꯣꯊꯣꯔꯤꯇꯤꯒꯤ ꯃꯔꯥꯜ ꯆꯞ ꯆꯥꯅ ꯂꯩ ꯍꯥꯏꯕ ꯈꯪꯂꯦ ꯍꯥꯏꯅ ꯁꯣꯁꯤꯌꯦꯂꯤꯁꯠ ꯁ꯭ꯇꯨꯗꯦꯟꯠꯁ ꯌꯨꯅꯤꯌꯟ ꯃꯅꯤꯄꯨꯔꯒꯤ ꯄꯕ꯭ꯂꯤꯁꯤꯇꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯅꯥꯎꯔꯦꯝ ꯇꯅꯨꯔꯟꯖꯟꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯃꯅꯤꯄꯨꯔ ꯄ꯭ꯔꯦꯁ ꯀ꯭ꯂꯕꯇ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎꯃꯤꯁꯤꯡꯒ ꯎꯅꯕ ꯑꯃꯗ ꯇꯅꯨꯔꯟꯖꯟꯅ ngasi fauba government asina misi asida chenabasingda matik chaba cherak pidabasi laibak thibani athuba matamda mahairoi asigi postmortem report ka loinana mara laibasingi mathakta action lokhatrabadi lamdam asida laiba imalup sing amasung organization kya ga khut samnaraga akanba khongjang kya changsilagani haina mahanam khataki Mathong marang khangda maongda makhoi marang kopsanaba mioi khune kharana makhoi mara laiti haibagi wafam nomda puthorpa chi tasena socialist union manipurna tarayna khlobang moi makhoi mara lai habje tasena miyam na amadi lup asina khangi maramdana mara lai basindi miyam khana chaira pigadamni kadimba manipur government amadi amari lena authority singna makhoi bo chaira pidaba taragadi miyam habadi mahire khunai socialist union manipur galona miyam amadi mahire khunai ga pulap punsilaga akanba khungang kya changsilakna haiba ja manipur government amadi mani lena authority singna thamjari Techniques of paper setting and evaluation Haibihiramasida Numit Mangani Oiba Ojasangi workshop ama JP Women College da Hokre. Workshop was say Council of Higher Secondary Education Manipurna National Council of Educational Research and Training NCERT New Delhi ga kutsam naraga pangthokpani. Workshop hawdokpagi thoromaduda Education Minister su sarukyakhi. Ngasi workshop hawbagi technical session da National Curriculum Framework Student Assessment in Public Examination, Forms of Question and Development of Quality Question haiba topic sing sida NCERT dagi lakpa resource person singna wangangki. Workshop aduda Manipur gi tongan ba higher secondary school singi oja kyana sarukyakhi. Manipur gi akoi chathari basina akoi khar li ba hai tare hana akoi sum khangi ba prakha ama lauraga mark pi ba aduga angang sing da road learning hai dana parasi ba phara gadi khore irurani hai gi poch da sum chatharaga leiri hoji phausi adu hoji laiba national curriculum framework ki 2005 ki kano sigi makha da di hangi ba question je sina angang sing da matom da wakan khanjaraga khumbang amannabagi adugumba question mayam si thangada bani hai gi emphasis piri ba masagi knowledge create जरगा परखाद इबंग अमुकपगी पोची लागदि अखोय सोइदना नेशनल लेवल दा अखोय कंपीट तवदा या अदम नोप ना थोय नाइ थमजनिंगे Manufactured that on Thoktuna expired or about Coca-Cola Yolamba Coca-Cola dealers sing amadi Chenaba Mui Singh September Gitang Taramanga Fawda M Suda Changjarak Trabadi Coca-Cola gi products sing Manipura things Lagani Haina M Suna Jackson Watham Cray. Ngasi DM College campus ta leba MSU ki office ta Paumi Singh unabamada Union Asigi Secretary General Marsarang The Manjin haikibada Manipur gi Coca-Cola gi dealer oiriba SK Enterprises SB Enterprises samadi Sunil Enterprises hariba Manipur gi Coca-Cola dealer singasina Hauzik Rims Road ta leba Kasarda gi Bikram Kobomiyo yamada manufactured that sing onthok onsin tawagi thabak sing tawhanduna dukan famba singda expire oiraba Coca-Cola sing tharamba M Suna thengnarakhi bani haiki Mari lainaba authorities singda hirama sing matangda khangan kiba laikhrabasu ngasi fawba chenaba miyo sing fagataba sisu M Suna yaning di haina manjit makhataki Weight and Measure Department, Hajina Legal Metrology Department, Hana Kanariba Department, Asina, Haiba, Dukandara, do the Food Safety and Standard Act 2006 Kimatungina, Fine Oina, Pa, Shinkuntian Mogolana, Chahini, Howard Jella Tambaya, Bagadumba, Pegasi Makada, Temperta River, Mu and Traga Dukandara, do Mosifa, Pagata Siama, Levactivity, Marina Temperta, Chanariba, SK Enterprises. Sunil Enterprises, Amadi SB Enterprises, Lunina manufacturing that tempered to Gimaruba, Achoba Manron, Accusoriba, Bikram, Morin Maria Sina, Amsuda, Okal Taminaba, Tang Tanaga, Mangaba Gimanung the Lakanda, Sendokpio, the Laktagadi, Tang Taraga, Taruktagi, Manipura, Coca-Cola Company Nasaba, Producing, Amsuna, Tinjana, Loragani. Manipur government amidiyang changba watpadagi fivam fattana leiraba maram puru lambi ngase purul union amadi koide union gi mityeng makhada miyamna semjinba hokre 47 Karong Assembly Constituency gi manung chena leiba maram bazar dagi kilometer 18 lom sangba lambi ase local MLA amadi mari lenaba authority na matam kaya dagi mityeng changbi dabana lambi ase gi mafam kaya da chawraba akutpa kaya leibaga loinana ising tungduna leiri ngasi koide union purul union lepauna naga union amati senapati district based over voluntary organization singi members singna ngasi maram purul gi khunja singaloina na lambi adu semjin ke
ꯈꯨꯟꯖꯥꯁꯤꯡꯅ ꯄꯥꯏꯈꯠꯂꯤꯕ ꯊꯧꯗꯥꯡ ꯑꯁꯤꯕꯨ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄ ꯑꯣꯏꯅ ꯂꯅꯥꯏ ꯃꯤꯑꯣꯏꯁꯤꯡꯅ ꯊꯣꯛꯂꯛꯇꯨꯅ ꯁꯦꯜꯒꯤ ꯑꯣꯏꯕ ꯃꯇꯦꯡ ꯄꯥꯡꯅꯔꯛꯂꯤ ꯃꯔꯥꯝꯄꯨꯔꯒꯤ ꯂꯝꯕꯤ ꯃꯤꯌꯥꯝꯅ ꯁꯦꯝꯖꯤꯜꯂꯤꯕ ꯑꯁꯤꯗ ꯃꯇꯦꯡ ꯑꯣꯏꯅꯕ ꯍꯥꯏꯗꯨꯅ ꯑꯟꯗ꯭ꯔꯣ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯣꯟꯁꯇꯤꯇꯨꯑꯦꯟꯁꯤꯒꯤ MLA ꯇꯤꯑꯦꯆ ꯁ꯭ꯌꯥꯝꯀꯨꯃꯥꯔꯅ ꯆꯤꯡꯇꯝꯒꯤ ꯈꯦꯠꯅꯕ ꯊꯝꯗꯅ ꯈꯨꯟꯖꯥꯁꯤꯡꯒꯤ ꯑꯋꯥꯕ ꯈꯪꯅ ꯂꯨꯄꯥ 50,000ꯒꯤ ꯃꯇꯦꯡ ꯄꯤꯕꯤꯔꯛꯄꯗ ꯀꯣꯏꯗꯦ ꯑꯃꯗꯤ ꯄꯨꯔꯨꯜꯒꯤ ꯃꯤꯌꯥꯝꯅ ꯑꯄꯦꯟꯕ ꯐꯣꯡꯗꯣꯔꯛꯂꯤ एक्सीडेंट थोकपा असियाना नांगबसी याम तोयना थोखरे प्रजा अखोय मयामना पुकचेल चावबा कनागुम्बदा पैसा खर खर खाइगातलागा कोइदेगा पुरुल यूनियन अनेना इनिशिएट तौरगा थबक से पांगथोकपने लंबी से फिबम यामना फत्रबनेना गवर्नमेंट दा मेमोरेंडम गुम्बा पिसिनबा हेबसे सीरीज ऑफ मेमोरेंडम several occasion da pikre pirabashu akhoi positive response haba masung phang darbani jiksu akhoi gi grievances ase high rashu government na tabigni haba se akhoi thajabadi yam warle adubo mapi mapa ma oina palebani na sarkar da akhoi na haining basidi akhoi gi lambi sidang de amtang yen chingbio haba se haijaning wani Midai Singh Busedal Tribe ki list chalhalu haiduna lakleba September 19 da chatkadoriba mass rally ga mari leinana haukiba September 2 dagi hauna Imphal East ki mafam sing da chatharakpa publicity adu Imphal West Bisnupur Thawal su chathaba hore Coordinating body STDCM ki maikai dagi rally gi paujel puba timna lekai sing da yorakpada hanana social media ki khuthang da paujel piraktuna ngaiduna leibiramba amadi sel gi mating pibirakpa loinana poster thetpana chingbada mating panglakpada CBS TDCM na thagat pa phongdorakli ngasidagi hauna numit taruk ni chumna chathagadaba orientation program cum induction training on special training for education volunteers teachers and chairpersons of SMC Saibagi program ama district project office SSA Imphal East na sinduna lamlong da leiba sangit kala sangam hall da chathaba hokre ngasigi thauram aduda special training and planning SSA SMA gi state coordinator L Chandra Kumar na phongdokibada Special training asina school da lairik tamba fanghaudraba angang singyoina paikhalakpa akhanaba thaurang amani angang singna school tamhaudaba gi maram ani lei ahan badana school lei tabana tamhaudaba amadi ani subadana school leina tamhaudabani school lei tabagina education guarantee system da angang singbu mahima sing tamhali amadi school leina lairik tamhaudaba angang singgi oina bridge course hangduna angang singbu mahima sing tamhali haina Chandra Kumar makhataki RT access chanaba hawudagina chahi ani bogi manungda masagi EGS singse loina close tawro aduga mawanda eligible loiba EGS tagi school on thokpa yaba mafam singdubuna school loina thok bigro have regular school loina admai tawdana scheme gi magi action admai hairak padagi akoina manipur da matamda chawrangna EGS center se manipur pumbagi oina 717 gumba lerame adugi manungda akoina 554 gumba pai update tokre Khongman Zone 1 dagi Zone 4 fawgi lambi gi nakyata sabalo sinna leiriba retaining wall amadi lambi gi matai da chaiduna leiriba nong lei koina maram oiraga yamna khudong thiningai oiba mong da leiriba lambi asi ngasi dagi numit 15 ni gi manung da semina ba Khongman Students Club na mari leinaba singi pongning chingsilakli Aspagi makada chathaba miot minai singi mayokta miyam punna khongjang changsin minasi haina rongmai lupwam gi president Panti Gonmaina phongdokre tha asigi amada kunhumdoi suba Sam Rifles na luchingba combined force na Tawsem sub division gi manung chanba sibilong gi lomi ani fakiba amasung khulladugi nupi sinda chathakiba otnaiba singi matangda paumi singu unabagi thorum ama pangthokre Manipur Press Club ta pangthokiba thorum aduda Panti Gonmaina Mamang tha August ki 18 da aina thingkraba lalholup amana nongmai munki haiba wahaudagi combined team asina mamang tha August 13 dagi tha asigi tang ama fawba sibilong khulda thiba humagi thabak chathaki tha asigi amagi numidang pung 3 tabadwaida khullasida leiba lomi ani faduna puna bohonaki Nungba PS ki custody da leiba mioi ani asibu micham ni thadu haina taksiluba khullasigi nupi singda combined team asina chaina fuba chaiba yauna nupi gi hakchang sokpa yauki haina penda bafongdoki nupi police yaudana chathaki baying sagi thodok aduda punna mioi kunithoi rom asopan yaudana manangnak health center singda pukhatki mahan makha taraduna Micham anibu tekta kaiduna thadoraknaba nupi fuba police singi mathakta matik chaba cherak pinaba amasung thaudogase soklaba singa matik chaba compensation pinaba deputy CM yauna mari lenaba singda tha asigi marida ultimatum piduna khangan khre haiki loinana ultimatum adu da yaukiba waro singa menasina tha asigi tara fawi manungda midyeng changrabade kanba khongjang kya changsilagani haiki
ngasi thawramadda Tongmei Naga Council Manipur RNCM Rongmei Naga Youth Organization Manipur amasung Rongmei Students Organization Manipur gi mihut sing su saryaki koi tamda leiba isini now relevant organization sangstan NGO pomba lep khatlaga asigamba sibai gi minai nupi bu maru oina respect tawdaba handaki minai se nupi bu mi natabugumna sanga ge mongda koina tawning ba yabugumna makoi se molest tawe haibda haimandrabani masada thabakta khamba jaga miyam lai nupi bu thin ot pa prithvi khuding mak object si nupi bu kramaina wangna thangat kani haina haiba sera asida nupi bu si tamthina sanga gomna treat to base prithvi pumna makna haksin na logani aduga women commission busu tumin laibi gnu Handak Funky Bay Assembly Session da Dhana Manjuri University Bill 2015 amadi Technical University Bill 2016 Manipur State Higher Education Council Bill 2016 passed tokibada desam nungai phungdorakli loinana education gi lamda laiba hoba singa siga mena tuba matamda men sinbiyo haina desam na appeal torakli matang swice a break amalozage Manipur amadi malegi tongan bi pau singa loina khoi break te gyam thuna hanjarake impact news pu meeting ta don laibiyo Lengsin birau Thangmaiban DM College Road Talaiba Eastern Suzuki da Fangbiragani Suzuki ki gari macha sing makhal suna Mafam sida Suzuki da train tarba mechanic singna ningthina service piriba servicing center gi khudong chaba amasung spare parts sing MRP rate ta fangbigani loinana irai laina loan loba yabagi khudong chaba su pizari ngasi maglengsin birau Eastern Suzuki Thangmaiban DM College Road Imphal Manipur Mayambu mukana taramnok sari bulletin ase makata ba pong mayam dipizari Documentary film kya puthokuna mana kya fangkraba documentary filmmaker Hawam Pawan Kumar gi ahan fiction feature film Loktak Lairembi Lady of Lake na world premiere yaw ngamba Manipur gi ahan film oire Malem gi thak ta pangthokpa kunmathoi suba Busan International Film Festival da Pawan Kumar gi film Loktak Lairembi gi premiere utlagani Asia gi oina khwaidi gi singthaningai oiba Jahi khudingi South Korea gi Hyundai Gyu Busan da pangthokpa International Film Festival asi jahi asigi oina October 3 tagi 15 fawa pangthokani Film asi Nauribam Sudhirna iba wari macha nongmai da yumfam oiraga putokpa film ne Film asibu kunmathoi suba Busan International Film Festival asigi men competition section gi New Asian Current hainuming thonba category da tongan ba laibak singi khangatlaba film sing changdam nabada Pawan Kumar gi Loktak Lairembi asisu yawgadori Film asina malengi thakta premier fanglakpada ngasi Palace Compound laiba MFDS ta film asigi crew members sing DIPR gi director su orba film critic K Meghachandra yauna Paumi Singh unabagi thoram ama pangthokre Thawramaduda filmmaker Hawam Pawan Kumar na haikibada Loktak Lairembi hariba film asi chahi mangarungi mamangdagi puthoknaba plan tawduna lakhibani loinana film asi nambada chahi amaga makhairom changkhe film asi yawriba actors sing asi Loktak ki ngami singna ayambani haiba wafam sing phongdokhi amasung malengi thakta changdamnana bahotnabada mapanlangi equipment sing sizinana bahotnabada awaba sing mayoknakhi haikhi Film bu pambi bisingna film gi maramda makhong sengna khangduna thawayau na fazana hotnarabadi mai pakpa ngamgani haiki Independent cinema di tawba do paisa su mo hanjanda ya ponte da gi kano su tawte pon mathang ai pakhali se sigi paisa khara budi invest tawgre sigi paisa sina rotation tawraga ne ba khara ngam doi se film number ngam doi amu hanjan bam di changi tungbai wana taba mathang su muk tawba gi adu gi pakhat padi khara lai aduga Dau Padana Haitare film Khalak was Simung Nungai like competition the Gayaga the Aduki chance Karadi Labor Atusiam Nungaji Lakliba September gi tang tara mathoi amadi tarani thoi asi suti numit singoi zarabasu September 2nd Saturday gi numit asi Rims Hospital amadi Dental College Rims Imphal animak hangani haina Rims ki medical superintendent na thadorak pachero amada khangalakli maramase numit asi hospital asigi staff singna magi duty da lakna basu khangalakli
Gari macha thawbasingna helmet sizinabagi hainabi thamnaba motor vehicle department na changsilakpa drive ngasisu maka chathari ngasi kangla gate manakta chathakiba drive amada helmet sizinadana gari macha thawba miyo kya fagat khre traffic police yauna department asina chathakiba drive aduda fagat laba miyo singbu TR kakhanduna fine thianki Panbay tha sigi mari dagi imphal gi mafam kya da helmet sizinadana gari macha thawbasingi mathakta department asina drive chathaduna lakhibani Imphal East ki Porampata leba Janims Hospital bu hospital sigi pukchel seng ba Dr. Kiana miyam ga loina na maleng gi thakta pukhatna bakanna hotnari ngai chairakta Janims ki director amadi health ki commissioner anina tender notice su thoktana lupa lakh tarani thoi lising tarani pan chamaga kunipan longi dry pro sigma single tray model konica minolta dry laser imager ani lei silam le haina aina thinkraba KCP poirei maitai lup ki publicity secretary malem nganba maitai na thadorok cherol amada lup asina maral sirakle loina na Janims ki director ga mari thoknaba pediatrics ki doctor amabusu hospital asigi medical superintendent oina hapchilam le hairi Hospital asigi oina pochai leibagi chatnabi matung inna mamal yamlagadi principal secretary finance na chairman oiba health commissioner amadi Janims ki director na member oiba high power tender committee natraga purchase committee na khanaraga leigadabani adubu jana kanglon sing asi thugaiduna director na commissioner ga manaraga radio diagnosis department ke HOD ge ayabusu yaudana ahongba quality watpa makhalgi konica minolta dry laser imager ani chahi asigi me tarani thoida lai silambani haina KCP poirei maitai lupna mara sirakli Health Commissioner na order piduna Rims Live Agency amadagi konica minolta dry laser imager ani amasung maduda sizinanaba thermal paper amadi film sing laisinduna Janims ki radio diagnostics department namduna pisilambani hairi loinana department asigi HOD na aranba thawong asigi mayokta chahi asigi me tha maktada Janims ki teachers association da aiba complaint pisin basu laikre adubu Manipur laingak na tumina marol thoktaba mi amagum yengduna leire haina lobasina mara sirakli Thagdose channel bis singi mathak akan bathabak su lokhat kani haina Jackson wasu thamlakli Kaisamthong Hodam Layer Club ki secretary Takhelamam Gyanana club asida ngarang nap sagi chengyen bada irang thokibadu laibak tiba thodokni haina phongdorakli ngasi club asida pawmi singbu nabada Gyanana Kaisamthong ward number 11 gi oinadi ngarang nap sagi makhada chengyen basi ahanbani agency namfam chai haina club asida chengyen jabani yeliba cheng adusu April thagini Jeng yen basila mi kharana tha masing suna yendi haiduna lanu halibasi matungda tawiganu haina appeal tawrakli The club ta kayidamukta cheng yelibano haibase kanagum amatana hangbiraktaba asidagi sarang nabudu tholokpani masi walahuri basing asisu yanana koi mari lenaba MLA amadi officing da koi appeal tawjari Langthabal Kunja me lekai da BJP Langthabal Mandal gi tim mamana chatuna yeng silobada napsagi makada phangpham thokpa cheng sing niom chumna yelamdre haina mandal asigi secretary na thadorok cherol amada mara sirakli loina na MLA ga yanada ba miyo singdana card pidre cheng pide website ration card number yarbusu cheng pidre haina BJP Langthabal Mandal gi cherols da mara sirakli Lairaba singi yaifana ba sengkiba flagship program ase bufagi tahan ba se BJP Langthabal Mandal na condemn tawi masung miyam gi damak chapchana thengnogin haina cherols makatari Thasigi amadagi taret fawba leba sim phongkyada pangthok nambagum kutra manga suba National Nutrition Week palan thoram Library and Information Center kakching da supangthok kre Child Development Project Officer CDPO ICDS kakching makhada leba Anganwadi workers sing helpers sing bimacha sing Miron B Chajen B sing atai miyo kya na thoramadu sarkya khi ngasigi thoramadu gi mangoina na kakching paji lekai digi horaga kakching bazar fawduna thoram pangthok pam fawba rally masu chatki Police Constable Male Civil 2013 recruitment ki PET Chandal District ko ina thasi mangam sung tarukta puna candidate chamriga nifut taruk na sargyadana pangthokre Tamenglong District ko ina thasi ki taret amsung nipan da ayuk pung nipan da nungthil pung mari fawba pangai da pangthokani haina Manipur Police Department ki cherol amana khangalakli Mohammedan Social Youth Club Hyang Thang Tara haina sinduna Primary Madrasa ki ground da Teachers Day cum felicitation ki thoram pangthokre Tharamadda Mohammedan Social Youth Club ki maikai digi oja tara marida khudol pot piduni kai khumna putki loinana
AIPMT 2015 na mai paktuna MBBS tamliba mahiroi ani amadi NET UG 2016 na mai paklaba mahiroi ama amasung Bangladesh amadi Kazakhstan da Dr. tamliba mahiroi ani da su khudol pot pidunai kai khumnaki masida natana lising ani tara taruki class 10 amadi 12 da pass torkiba mahiroi sing da su khudol pot piduna pungin thawatki English sing ani tara mari tara mangagi minority pre amasung post matric scholarship ki applicants sing namasagi bank details samadi mari lainaba documents sing thasi kuntra fawda Directorate of Minorities and Other Backward Classes the pisilak na bakhangalakli Listing ani tara mangagi oja sing da piba CBSE award ta Korengai da laiba Manipur Public School gi PGT P Thokchom Surjit Singh khalakpada school asagi principal staff amdi mahiru sing nungai ba phongdorakli Hayeng numidang pung taret tabada Lions Club of Imphal Valley ki charter night ki thoram Nirmala Hotel gi banquet hall da pangthok lagani haina club asina cherol amada khangalakli Mathang chahida pangthok doriba assembly mikhalda mirep oigadoriba BJP Manipur Pradesh ki executive member Dr. Yumnam Radhesham makhada Langmaidong polling station mangagi women committee ama Langmaidong dramatic hall da bit chahum henmana sarkyaduna semkre hairi Lakliba October tara tarukta mera hau chongba numit thokle maramasina lakliba September tara mathoi ge ayuk pung tara mathoi taba matamda Udra Sanglen sana konungda mera hau chongba thauseluk ki oiba mifam amapang thoklagani mifam asida miyana sarugyabina ba mera hau chongba thauseluk na thadorok cherol da khangalakli Paunam Lili Chanuna India ge ahanba archery sanaroi amoina Denmark ta pangthokadaba World Cup Archery Individual Compound Final da sarugyaragani Pacho Assembly Constituency ke manung chana laiba khamnam kaithel soyam lerte laiba laikhidraba P Syam Kishore amadi thoibi sanani gi machanupi Lilina archery masana se English singani ahumdagi Indian round ge sanaroi amana haurakhraba matung lisingani taretagi compound division da sanaba hokhi sanaroi asina international gi thakta lisingani tarani thoida Shanghai da pangthokiba compound team event da bronze medal ama English singani tara humdoida Chinese Taipei da pangthokiba compound mix event da gold medal ama Lisingani tara mari ki third archery World Cup Championship ki team event bronze medal ama fangkibaga loinana Chahias da Bangkok ta pangthokiba Asian Grand Prix Archery Championship aduda point chahunga humfu gi manung da point chahunga yangkai matoi fangduna anoba Asian record ama thamkibaga loinana team event gold medal ama lokhi Incheon da pangthokiba tara taret suba Asian Games sarukya khrabi Paunam Lili Chanuna thasigi kunmari amadi kunmanga da Denmark ta pangthokadaba World Cup Archery Finals da tongan balebak nipan dagi lakpa sanaroi nipan ka akan balamba taunaragani aina sanar compound ka pa horpadagidi ai compound leibase ngamjarakte akhoi mana akhoi pension book to bantok thamaga leire ade aina samaina performance ka pijarakpadagidi साइजु खुलाई थादारे हुजिदि खुलाई प्रॉब्लम लेतरे आइना अमा अखोगी मणिपुर गवर्नमेंट दा हाइजनिंगिसिना अखोगी नेशनल गेम दा मेडल से am value इन थामे नेशनल गेम मेडलिस्ट कांगु थबो लपिबि अदो इंटरनेशनल गेम मेडल से मोने वैल्यू पिबि दबा अदु खरा नोंगाइ जदे Lakliba November Mari dagi taruk faba Karnataka gi Dharwat laiba University Public School da pangthokadoriba Kunmapan Suba Junior Boys and Girls Atya Patya National Championship da sarugyaro na bagidamak Manipur team semnaba trial cum final selection thasagi taramathoi nongmaizing numit ke ayupung taret tabada Leimapopam Association ground da pangthoklagani hairi Jahi tara taret makhada laiba listing amaga chama pan maudrama pan gi January tang ama fabugi manung da pokpa sanari singna selection ase sarugyabi yagani haina All Manipur Atya Patya Association cherol amada khangalakli Germany da lebak asigi footballer sing chahi taruk chupna training panghanabagi damak tara trust amadi youth sports na baikalakpa khongthang gi sarkamoina chahi tara manga gi makha gi footballer tara manga Manipur gi khangatpada Sorokhaibam Robert Yarokpada ngarang mahaki pongna from lamdam oiriba Thawbal district ki lamding Cherapur da leba social welfare club na yaifa mangol pibaga loina na pungning thawakre
Thasi Taretagi Kunmatoi Fava Africa, Zimbabwe, Medi Tanzania, Tongan Mufam Singda, Tang Tagi performance ut Lunabagi Damak, Iril Bungdalaiba, Huel Nalong Manipur Tang Ta Cultural Association artists Ahumasi, India Thadokre. Artists Ahumadudi N Rajan Mangang, H Indu Devi, Medi W Kalpana Devi Nihaina, Association Asirichero Amana Kangalakli. Tarataret Suba S. Birendra Singh Memorial Super Division Football League Ta, Bir Chandra Memorial Sports Club Taubungkok Amadi, Chikal Chajing Animai Pakre, Imphal West District Football Association gi meeting makada awang sekmai da leiba SKYC gi sanabungda ngasi sanakiba Football League asigi ahanba match da Bir Chandra Memorial Sports Club Tabungkho ki sanaroi Mehejan amadi Peter Senin Thang Anina Panjal Anini Chanduna Thau Thangmaiban bu Panjal Mari Anida Maiti Biki Match asida Maiti Horaba Thau Thangmaiban gi Panjal Aniduna Pari Thoy amadi Vidyananda Anina Panjal amam chanki Jatharakli League Tournament asigi anisuba League tana Tikal Chajingi Sanaroi Ke Amarjitna match ki kunhumdoi subu minute chankiba matangar Panjal aduna YDO Lamdong Konjeng Lekai bu Panjal amasino Maiti Piwangam Thasi ni banda Jatharakli ba League Tournament asigi makata ba match ani sanaragani. Arobida bulletin sigi headlines amuhana miyam da thamsake. Mikhal da mai pakadaba candidate khakta da party ki ticket pigani haina BJP Manipur Pradesh ki president Khetu Mayum Babanandan phongdokre. Jail ki phadok singboy HIV dagi ngak thoknabagi pandam da prisoner HIV intervention program awang nupuk lamdam da hanboi na sajiwa jail da haldokre. Tongram Suresh ki misira chena ba singa sinu mirang fogu manung da puthok trabadi JS na kan ba khongjam chang silakadauri. Techniques of paper setting and evaluation hai bihira masira numit mangani gi oiba ojasin workshop GP Women College da hokre. Amasu Manipur ki dealers sina matam helaba Coca-Cola ki polam singyon ba lep trabadi pum ting zilagani haina M suna check singwat thamlakli.